Panam Pausi ki Maruiba Paukra Mamla Tamzagi, Kuki theories in Tawong Yaning the Bafunguraki, Koki narco theories in a yak like a mita the Kanaba Hautuna Leviki Manungsana, Ngaranumidang, Tarukumini Mari, Tarukumini Kungamanga power, Koki narco theories ki drone Taraga Threat Pahalaktuna, Kangchup Tanatana, Tangnav the Labor Mita ki Kul Singda, Yihalaki with Tawong Yaning Dehana, Social Development Association Kangchup ki General Secretary, the Gender Angomna Topa, Sirola Fundurakli, Sirola Sinai, Yak like na Koki narco theories na drone pehaning laga pahen, drone bombing towning laga na taw lady vasi, Tingmangam Dribukarigino. Kangchup area the labor Koki ki Kul Sing the Central Force ki outpost Lina Lena, Tarokli Betawong si Yampende. Koki narco theories in Tawong as Central Force na Matauning Tina Pang talk to nothing view. Koki narco theories in the mita the Katna Bahori was Kudak the Lepaluina, Kangchup ki Kunjas na Pali Balenga Sigi Marila Basinda, Apple Tarokli. Atopapa Mana, Churchandpur Poppy and the Cray. Churchandpur district is Sangai Court Police Station ki Manung Sanba, Dampi Reserve Forest ki Saru Oiriba, Sidan, Sangpi Court Ekar Taragani Toyrum the Taramba Poppy Pambising District, Police Amadi Forest Department Yantatuna Mangan Cray, Churchandpur District Police Divisional Forest Officer, DFO Churchandpur Amasum, Central Force the Punasata Kibo Operation, the Poppy Pambising the Yantatuna Mangan Kivani. Umangi saruk kya kok thok tuna poppy thabadagi lamdam masigi mauksa ki khalda kai tharali bisi kanana bamadi lamdam masidagi nisa maru fona muthana balengana lakhulakpa war on drug campaign gi saruk ama oina poppy pambiyan thatpigi trap isataki banari poppy pambiyan thatpigi thabak makhatana sangsin kigani hain official singi mekedi gi phongdorak pagaloina asigumba illegal loiba thaba asi kanana tawramba haiba masa khangdok na thigatpigi thabak sathari hari Nasinumida waram phone ki batuan tuan ba Manipuri sifong sing amasum thoki ba thawdo thok sing digi maruebi ipau sing miamna thamjagi hanbada Kangla pau digi lokusaraga yumthong digi amot akai lokhat pada miamna card holder oibiduna Imphal city luna na thamna ba honabada miamna mateng pangbiu kemsa Mohod minister yumnam kemsa na haikre IMC ki makhada leiba NGO sing yumthong digi amot akai lokhat pada miamna card holder oibiduna Imphal city luna na thamna ba honabada miamna mateng pangbiu Republic Day gi mangoina Imphal city luna na thamna ba gidama khuya thong digi horaga naga mapal phawbagi lambi gi nakalda leiba amot pasing minister masa yauna sengdokpa aduda mohod ki commissioner Mjoy director NG Bogen amadi IMC ki corporator kayana sarugyaki minister makhata na NGO singna yum dagi fata hokthi lokhatpada miyamna mapung phana saruk yabirabadi Imphal city da motpagi sangsa da yankai hanthan mangangani masida city asibu luna na thamna bohona bada asawba mating oigani street vendor singna ayuk ki pung nipan phawba potcha yona na bo hairabasu makhata na pot yonduna leibana IMC na amot akai sengbada sauna apan piri masida police department ka kusamna duna IMC na miyeng sangba horagani Imphal city gi manungda asan bayumda leiriba miyoisingna puthorakpa amot akai singi matangda yingsinnaba commissioner yauna mifam pangthoktuna khanari ahan bigi oina pauna kaithel gi saruk singda drive setaduna nongmada phata hokti anirak khomdok pa hobadigi pauna kaithel gi saruk sing luna na thamangamde thangal kaithel gi su athupa matamda drive setapa horagani nomidangi matamda phata hokti mafam sadana hundokpa sing police yauna phaduna TR Pau Kaktuna Excel Lokat Palekravane, Masida Miam Mating Pangview, Mapam Sadana Numidangi Matam the Amor Akai, Hundok Passing Laikai Club na photo na Tragana video captain social media Madi, mainstream media Kutana Miam the Kangan view, Amaramda, Imphal Manunga Parking Tori Bisingi, Matanga, Transport Department Minister na, Chairman Oiduna CM TRCP Committee na, Pirak Pamapam Sing Katakta, Kakta Mahut Department na Parking Piri. Atay unauthorized oiba parking singi wenadi mohod department na yengsin mangamdi atay lairiba sing adudi committee na yengsin mathau tagani ki director NG Bogen Imphal manungi oina amot akai khwaidigi yamna hundokpam pham tara gomdoi khangdogre apham sing asi luna na thamna ba thabak lokat pa horagani masida department kaktuna thabak tawbu yaroidabana miyamna wakhal ta biba mathau tai haikenasu paus da makhatari amaromdana MOS George Courier na Senapati da Pekhaliba Marueva project sing amadi Milo Sang Singing Singkre Minister of State for Minorities, Affairs, Fisheries, Animal Husbandry and Dairying Government of India George Koreans nang si Senapati District Satuna District Asigi Deputy Commissioner Mamoni Dole IS amadi
DLO singa pundun district asida paikhalliba maruoiba project singa madi mai loisang singda satunu yengsinkhre ngasigi yengsin khongset aduda MOS George Korean na Taphauda Sagaliba Models Residential School Senapati District Headquarters Labor District Hospital Astroturf Multipurpose Parking Lot Balance Association Building amasum Rikumai Taphauda Sagaliba Model Angalwadi Center ki building sing hakthengna district asigi DC amadi district level officer singa loinana yengsinkhre haina Directorate of Information and Public Relations DIPR Manipur Thadorakpa Chirol amana phongdorakli Chirol asina makhata na hai project amadi mailoisang sing sagaliba mafam sing yengsuluraba matung MOS George Korean share lauduna Senapati DC ki conference hall district asigi DC yauna district level officer singa loinana district asida paikhalliba central flagship program sing amadi atai jakho thorangi thabak thoram singi policy sing review tawkibaga loinana district asida salai riba lenga ke loisang singi progress report sing su review tawki hairiba meeting asida district asigi DC yauna DLO singna district asida paikhalliba jakho thorangi thabak singi matang da hiena kumang soksinabagi dama tuan ba proposal sing su thamkibaga loinana district asida central scheme ning thina paikhatpa ngamnabagi dama central government matam sana fund release tawbina basu haijaki haidi ngasigi meeting aduda MOS George Korean district administration amasum DLO singna phongdokibada Prime Minister Narendra Modi na awangpo state sing maru oina Manipur gi sakha thorangi dama yamna luna lawjai maram asina centrally sponsored scheme gi makhara pekhaliba project sing matam sana lusinduna miyam da sinnaba haibasi PM Modi gi asip panamni MOS na district administration amada DLO singda district asida paikaliba thaurangi thabak sing khumang chauksina paikhalambabu thagatpa phongdokhibaga loinana mari leinabo official singna district asida thawai hakchang yauna miyam gi damak thabak tawrabadi district asi yamna sakhatpa district ama soidana oiba ngamlagani haina phongdoki matung tarakpada MOS na district asida paikaliba government ki scheme amadi project sing maru oina PMJAY PMMBY PMJAN NAN Beti Basau Beti Parau Posan Avian AAY PH Heis PM Posan Scheme JJM PMAY ZM Skill Development Scheme Sing Tina District Asida Implement Tauribra Habatu Yingshin Kibaga Loinana Hairi Scheme Singasi Implement Tauriba State Ki Health IDCS CAF and PD Education Agriculture Amati Atai Department Sing Official Singi Progress Report Sing Yingshin Ki MOS na makata na district asida laidiba engineering department sing MSDCL PWD PHED aduga veterinary and animal husbandry fisheries yawn department sing asina paikhaliba lambi thong electricity power supply literacy rate self help group sing district asida ningthi na paikhalibra haibigi review su tawki meeting adura district asigi SP Anupam IPS ADC Rang David Kung MCS DFO Sangam SI SF CEO ADC Senapati Adari Mahio MCS SDO Singamasum DLO Sing Sarukyaki Amaram dana artist sing na leba si asobu issue sing amadi khudong sadaba kayabu mayoknabada asobu mating pangli pikraba Manipur sida lairiba tungan ba artist sing gi haithoi sing thoiba si angakpani art and culture gi lamda haithoi sing thoiba kya si aikoina khangwali artist sing gi mateng na tamthiraba asobo leba ki su madi laina kyabu mayoknabada artist sing asobo mateng pangli haina minister nongthoma berena phongtokre wafam sing asi Manipur State Sumang Lila Council na sinduna tha si taruk tagi pangtokpa horakhiba kunga mathoi suba Sumang Lila ningtham kumai loisinbagi thoram palace compound liba iboyama Sumang Lila sanglenda athoiba mithungren gi warol phongtokhibani se minister na makhata na phongdokhibada nungshirabasu imung manung sokna samnaba yadaba corona gi matamda vaccine kapadu yamna kinakhi matamadu da vaccine kapningba miyamda paujal pihibasi lila amanani habi hai atoppa state ki yengnabada mi sibigi sang hantaki basi vaccine matam sana kaphobadagini miyamda education piba khwaidagi phaba medium asi Sumang Lilani Manipur gi su osi wakal taminadrabadi nungsinabigi mari se sinarakloi habadagi paujal puba lila sina miyambu mai mit pangan mangamba oirasano irang asigi core issue khangdana emotional loina satpagum tawribasi lila sina miyambu takpi tambiba ngamba oirasano aiki
ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯕꯣꯌꯥꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟ ꯑꯁꯤ ꯑꯅꯧꯕ ꯍꯣꯜ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯗꯤꯖꯥꯏꯟ ꯈꯟꯅꯕ ꯂꯣꯏꯔꯤ ꯑꯁꯤꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.50 ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯤ ꯔꯨꯄ ꯃꯍꯜꯒ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯄꯨꯟꯅ ꯁꯦꯝꯒꯠꯅꯕ आर्किटेक्ट डिजाइन तौबुसु लोइख्रे अवाट सेनपम हापकनी लीलागी इंटरेस्ट तुंग कोइन लीलागी संगलेनमा लेहौनबगीदमक लेंगावसना पैखत पियाव थबकसिंग पैखकने आखि ngasi loisinbagi thoram adura rajya sabha gi mp sana zawala shemba minister laisangtem susindro minister khasim basu minister awangbu nyumai mla rajen mla laisio kaising amadi tuan tuan basi so gi lusing basing shar yakhi inglising ani ga kunga mari kunga manga gi wena sumang lilagi लांथोकदब एवार्ड सिंग अमदे एवार्डी सिंग अदुदी पीडोनु एवार्ड डॉक्टर रतन थियाम थिएटर डायरेक्टर संति एवार्ड ए इनाखुनबा सीनियर एक्टर मोइरांग निंथौ एवार्ड पूर्णिमा सी लैमा फॉर्मर प्रेसिडेंट MSSLC गोजेन एवार्ड के तोंबा सिंगा फर्स्ट फीमेल वॉइस सिंगर गुलामसा आइडियल्स एवार्ड जेम्स हेक्रुजम मेल सिंगर म्यूजिक डायरेक्टर पॉपुलर एवार्ड केस दकेश्वर एक्टर मधुमंगल एवार्ड के देवान शर्मा म्यूजिशियल्स ओजा बौरी एवार्ड माइमोम गोस्वामी एक्टर डायरेक्टर M बीरेंद्र कुमार एवार्ड ओख्रम कुंजोर स्क्रिप्ट राइटर BJC शर्मा एवार्ड TS रामनी देवी एक्ट्रेस बाबू याम्बी एवार्ड नवदीप निंगथौजा नुपी लीला स्क्रिप्ट राइटर हाइरी एवार्ड सिंग असि खुशिनखि हाइरी तेंतंग नसुम मैम थमजरम गेदुगा हौजिक ओइनदि मैम पाउ मतंग से लुसिनजरगे मसुम मैम पुना नौबा अपडेट ngamiनसे चैनल सिगी मैकेदगी मैंगे मफमद मखाताना थमजरी मखाताबा नौबा अपडेट मैम पुना ngamiनसे